Housing ahal maru oiba pau. Lakadoriba Taranithoi suba Manipur Assembly election gidamak Indian National Congress ki election manifesto listing ani kunithoi ngasi Imphal gi BT Road ta leiba Congress Bhawan da release tawkhri. Mirep singna February 13 ta pangthokadaba ahanba tangkaki Manipur Assembly Mikhal gi mirep che makhata na pisin nakhri. March ahumda pangthokadaba Taranithoi suba Manipur Assembly Mikhal gi ani suba tangkaki oina Thoubal amasung Kaching District ani gi election notification thokri. Amadi awang nongpok lamdamda nong churi ingbagi chang hengalatli Weather Department of Fibam asi lakadoriba numit kharani asida adumak makhata na mayok nakhigani hairi. Pau sandokna pizari. Lakadoriba Taranithoi suba Assembly election gidamak Indian National Congress ki election manifesto listing ani kunithoi ngasi Imphal gi BT Road ta leiba Congress Bhawan da release tawkhre. Thauramadu da AICC Parliamentary Committee Chairman amasung Senior Election Observer Manipur J Ram Ramesh, AICC Manipur Incharge Bhakta Charan Das, MPCC President N Loken, CLP Leader O Ibobi Amadi, MPCC ki maru oiba member singa saruk yaki. Thauramadu da CLP Leader O Ibobi na haiki, hauzik lairiba Manipur lenga asi haining bata haiba, ngangning bata ngangba, launing bata lauba, thabak amata pangthokpa ngamdraba lengakni. Lakadoriba singani kunithoi gi election asida praja miyamna Congress da vote PBU haina sumhak na haiki. Manipur Pradesh Congress Committee MPCC ki President N Loken na haiki, Congress na lakadoriba election asida mai pak na lengak pairabadi Manipur praja miyam gi yaifana bathabak kaya tawzagani. Miyam na Congress da vote PBU haiki. Ngasi phone kiba Congress ki election manifesto listing ani kunithoi aduda maru oina Manipur gi apunbagi saktam ngakpa Manipur Cultural Diversity Policy semba Manipur Regiment linkatpa Central Government da Armed Forces Special Powers Act of SPA lauthoknaba taksinba Mara laitaba media gi mioi sing faba punba tawbada compensation pihanba Imphal amasung Chingi district sing da guest house sahanba amadi economic growth ta ahenba meeting thambana chingba kaya yauri. Particularly the comments here, why item hyper, coming the people, loudum lava, but in the shoes point, even when a high level, even including Honorable Prime Minister and a high level, they are 20-30% of improvement on the knee, I say. Namu itu kita kota kahai saja lupa target mesti menjadi production makin dah kita hanya buat confidence itu biro itu koi am session itu kita ni roi benda Manipur ke apun dah Manipur singam singam jadi bah production jadi bah yang perlu makna lakadoi bah 2022 dah tanggadoi bah early part kahai kahai tanggadoi bah tarang itu loh sebab Vidan Sabha elections का कांग्रेस पार्टी का कांग्रेस की वाक्य को मारता है और टीवी ना सही मंगा अनुभव कांग्रेस से अनुभव गवर्नमेंट ना मयाम ना मनीपुरी प्रजास ना कांग्रेस पार्टी का सीनियर भी ना सही मंगा तब फिर बचे सही मंगा था another 10 years तो उधर बताओ सही कोई तो उन्होंने वो कांग्रेस के है कोई हम खर्च कर जो इन्होंने कोई Mesti lakukan election sih kembali lagi nak boleh manifesto di release tu. Mesti form ni basi kumba manifesto asina lakukan riba ipagi election sih matung dah ipana hari kumba sahaja lakukan target di Manipur ki praja miyam dah ipana paikal kadang thapa uram kaya di ngasi dah ipagi party ke hong lebih matung ina ipana release tu kadang ina अथुबा मतम दा अइकोई मणिपुर प्रजा खुदिंग मक्ता अइकोई मीडिया दा अमसु प्रजा खुदिंग मक्ता अइकोई मोंग लिबा मैनिफेस्टो पुनमक प्रजा मियाम दा योहन जगनी हाइबा वाफम खरचे थमजबा लोइना अइकोइना ngasi दा फोंग लिबा मैनिफेस्टो
सिगुम्बसी मणिपुर प्रजा की दमक याइफननबा डेवलपमेंट प्रोग्राम क्या तौननबा अमसुंग जुट सिंगा हेना खुदोंग चाबा पीननबा अइकोइनो होनजरिबा सिगुम्बा थमजरिबा पांडम मची थुंगनबा होनबटा मणिपुर की प्रजा मियामसु लाकदोरिबा 2022 अइकोगी हुजिउजिक सतिबा अइकोगी फेब्रुआरी की 23 अमसुंग मार्च की अहुमदा फेज अहुम थोकना पाइखतकदोरिबा सिगुम पांथोकदोरिबा इलेक्शन सिटिदा मणिपुर प्रजा मियामना अइकोगी कांग्रेस को अइकोइना निंजरिबा तौजगेना खंजरिबा थबक असे पांथोकनबा होनबदा मणिपुर प्रजा मियामनसु नुसिबियु अमसुंग अइकोइदा सोजो पिबियु हाइबा वाफम खरजे थमदबा लोइना ngasi dingang je matang sum tension jage मणिपुर की अहान तंक की मिखल गिदमक ngasi मिरेप सिंह मखा ताना मिरेप चे पिसिन नखरे ngasi मिरेप चे पिसिन बा मरीनी चनबा नुमिता थांगवेबन एसी दा बीजेपी की मिरेप ओरिबा जोतिन वाइखोमना इम्फाल वेस्ट डीसी दा महा की नॉमिनेशन फाइल तौखरे मणिपुर असेंबली मिखल असी तांकक अनि थोकना फेब्रुआरी 23 अमसुंग मार्च 3 दा पांगथोकनी अहानबा तांकक की मिखल असी कॉन्स्टिट्युएंसी 39 दा पांगथोकनी मिरेप चे पिसिनबगी अरोइबा तारीख असी फेब्रुआरी 9 लोइनना मिरेप चे लाथोपगी तारीख ना फेब्रुआरी 13 नी मणिपुर की असेंबली सीट पुन्ना हुंफुनी बीजेपी की कैंडिडेट सनसम प्रेमचंद्रसु कुंबी कॉन्स्टिट्युएंसी दगी मिरेप चे पिसिनकी बीजेपी की मिरेप थोकचोम सैत्रबत सिंह मिनिस्टर कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन काफ एंड पीडी लॉ एंड लेजिस्लेटिव अफेयर्स एंड लेबर एंड एम्प्लॉयमेंट सु 14 year school assembly constituency दगी मिरेप चे पिसिनकी इम्फाल ईस्ट की 14 year school एसी की नेशनल पीपल्स पार्टी एनपीपी कैंडिडेट हुइड्रोम ब्रिकमजीत सिंह 8 लमला एसी की बीजेपी कैंडिडेट खोंबाताबम इबोमचा 3 खुराई एसी की कम्युनिस्ट पार्टी ऑफ इंडिया सीपीआई की कैंडिडेट आरके अमुसना सिंह 4 खेत्रीगांव एसी की इंडियन नेशनल कांग्रेस आईएनसी की मिरेप मोहम्मद अमीन साहसु मिरेप चे पिसिनकी अहानबा फेस की मिरेप चे पिसिनबगी थबक फेब्रुआरी अमदगी हौकी अनी सुब तांगा की मिखल असी कॉन्स्टिट्युएंसी कुनिथोइदा पांगथोकनी खुंद्राकपम हैंगांग खुराई खेत्रीगांव थोंगजू कैराव अंड्रो लमलाई थांगमैबन उरिपोक सगोलबन कैसामथोंग सिंगजमई याई स्कूल वांखई सेकमाई लमसांग कोंथौजम पातसोय लंगथबाल नावरिया पखंगलाकपा वांगोय मयांग इम्फाल नंबोल ओइनाम बिसेनपुर मोइरांग थांगा कुंबी साइकुल कांगपोकपी साइतु तिपाइमुक थांगलोन हांगलिप चोरचानपुर साइकोट अमदी सिंहात अहानब तांककी मिखल पांगथोकनी लिलोंग थौबाल वांगखेम हैरोक वांगजिंग तेंथा खांगबोक वाबगाई काकचिंग हियांगलम सुगनु जिरीबाम चांदेल टेक्नोपल फुंगयार उख्रुल चिंगाई कारोंग माउ तदुबी तमई तमेंगलोंग अमदी नुंगबादना अनी सुब तांककी मिखल पांगथोकनी मार्च 3 पांगथोकदब 12 सुब मणिपुर असेंबली मिखल की अनी सुब तांककी ओइना थौबाल अमसुंग काकचिंग डिस्ट्रिक्ट अनेगी इलेक्शन नोटिफिकेशन गसी मागी मरी लेनबा रिटर्निंग ऑफिसर सिंह थोखरे ngasi ahan boina mirep che pisinbagi notification hek thokibaga district ani ki constituency tarada mirep oigadaba tongan political party amasung independent mirep kunmari romna magi returning officer singdagi mirep che launakre adumakpu ngasi gi oina mirep che amata pisalakhide Thobal district ki constituency taruk amasung Kakching district ki constituency marida pangtokadariba mikhal asigi matangda district ani asigi district election officer oriba deputy commissioner Thobal ahanthem Shubaska aikhoigi pawmi singa unabada mahak nahai Thobal amasung Kakching district ani da pangtokadariba mikhal asigi mirep che pisinbagi aroiba numit February 13 ni mirep che nungtigi oina ayuk pung 13 dagi nungthil pung 3 fawbada mari leinana Aro singda pisinba yagani aduga mirep che piba lakpada COVID-19 ki protocol matung ina candidate tharaga mioi ahumna Aro gi office ta changba yagani Mikhala sigi expenditure ying sinanaba ECI na observer oina hapkrab official singa ngasi video conference ki kuthangda mifam amasu pangthokre Mikhala sida district ani asigi miyamna mikhal ingna chikna mai pakna pangthokna bohona bada district election office pu mateng pangbiu haina deputy commissioner miyam da appeal tawrakhe Thobal electoral district sida kogi returning officer tarukna kogi election je pangthok bigani 30 lilong AC sina kogi SDO lilong na aro oina vote pang tawgani 31 Thobal AC na video Thobal na aro oigani
32 wangkhem amasung 35 wangkheng AC sina akogi SDO thobana aro oigani 33 hairok amasung 34 wangjing tentha sina akogi video wangjing tentha na aro oigani amasung 36 and 36 wagwai amasung 37 kapsing sina akoi SDO kapsing na aro oina bot tawgani aduga 38 hianglam amasung 39 sugnu sina akogi SDO aikhongna aro oina akoi pangthokani election si aro tarumangna ngasi dagi akogi election commission of India na bibi rakwa schedule gi matungina election gi nomination awai abagi notification ngasi February gi tang mari sida thokre akogi last date of nomination sina akogi tang taraga mathoi February gi tang tara mathoi irai numit sida akogi last date of nomination ni nomination to wai abagi pungkham na ayuk ki pung tara mathoi dagi akogi nungdin gi pung ahum phauba akogi chapsana akoi nomination to bagi akoi form loction jagani Party yauna awang nongpok lamdamda ingbagi chang hingalappaga loinana mafam kayada nong matat tabagi fibam ama mayok nari Weather Department of Fibam asi lakadoriba numit kharani asida adumak makhata na mayok na khigani hai amasung awang nongpok lamdamgi atai state singda nong ta khigani lakadoriba numit kharani asida ingbagi chang asi henzilakani hari Met Department gi expert singna Arunachal Pradesh Assam Meghalaya Nagaland Manipur Mizoram amasung Tripura da nong makhata na churaba yai haina panari Arunachal Pradesh Assam Meghalaya Nagaland Manipur Mizoram amasung Tripura da temperature gi chang asi ayuk nungthil gi matamda degree Celsius mari dagi manga fawba oigani numidangi matamda temperature gi chang asi degree Celsius ahum dagi mari fawba oigani hairi Haukiba pung kunmari asida Manipur da mioi chaniga humfutara taret nauna COVID-19 positive oikre laina asina maram oiduna mioi ahum makhata na laikidre sample punna lising aniga marifu taret test tawada hariba casing asi funkibani haina COVID-19 common control room na hari positivity rate asi chada tarahum doi dasmik ahum oiki hariba pungfam asida mioi punna chaniga humfu manga COVID tagi fagalaktuna discharged tauki COVID-19 common control room dagi thador pacherol amana hauzik state asigi COVID-19 case masing asi lagama lising kuntra mari chamri ga nifu mari yaure loinana laikidaba masingna lising aniga yankai tare ni hai Ukrul district ki khwaidagi chahi yamlaba misak oigani thajanariba S Jamthingla ngasi laikidre Mahak masagi chahi chamaga tare sukre imungi mioi singna hai S Jamthingla asi ngasi ayuk aroiba yahip tan khibani Mahakna matam sangna punsikibagi maru oiba maram asi masafana thamnaba machi oiba afaba chinjak chabna oiri hairi Mahaki masu 18 aduga masu sutang 38 lehauri hairi Taranitoy suba Manipur Legislative Assembly election da 29 kumbi AC da BJP gi merep oigadoriba Salan Konzindagi Sanasam Premchandrana ngasi district election officer Bisnupur gi office new mini secretariat complex Bisnupur da laktuna Bisnupur district ki thorakliba candidate singi maraktagi ihan hanba oina ngasi mireche pisinkre nomination file toba loiraba matungda Sanasam Premchandrana Paumi Singh da haiki BJP gi makok thongba luchingba singna Ningthina khanaraba matungda ticket pibirakpaga loinana Bisnupur district ki assembly constituency taruk makta BJP na soidana mai paklagani mahak masana kumbi assembly constituency gi atai intending candidate singdagi vote lising mangagi matakta hena fangduna mai pakani haina su thajaba fongdoki miyam na pamba mioi da thamoi sengna vote piduna ingna chikna election pangthoktuna chawkhatpa lamdam ama ohelasi haina makhata na fongdoki Wangkem Assembly Constituency gi mire pumna magna ingna chikna yamna democratic oiba mawongda mikhal thengna minasi hingsana karigumba mikhal amatada afaba purakloi miyamna mana apamba mirepta maning tamna vote pizza sanu haina Wangkem AC da NPP gi mirep oigadoriba Karibam Jiban na fongdokre ngasi charang patta leba candidate Jiban gi yumda mahakpu sawatpa mioi kaya yauna pangthokpa pawgi mifam amada Jiban na makhata na hai ngarang sagol sel numita Wangkem AC gi manung chanba Faudel Mayai lekaida mikhal gamari leinana BJP gi mirep oriba yumnam na Bachandra gi worker singna nongmoi sizna duna hingsa gi oiba thabak chatharakhiba asi yamna laibak thibani AC asi de BJP gi mirep na gun culture gi damak
gun culture gi thabak chathare miyamna yamna democratic oina mikhalda saruk yajagadaba adu nongmoi sisna duna aki akhang pibire BJP gi mirepna muscle power sisna duna chamjaraba miyamdagi namfuda bot launabagi thawong chatharakle asigumba hingsa gi thausil asi wangkhem AC gi miyam gi yaifanaba khanjariba luchingba ama oina awang bathakta condemn tawi hingsa gi thabak asi pamde yamna ingna chikna mikhal thengnaminasi haina jivanna makhata ki जीवन न हाई एनपीपी न हिंसा की मयोक्ता मतम चुप्पदलई मियाम द थमोय सेंग न नुंगसीना हाइजरगा वोट खोंबा सी एनपीपी की पांडमनी मियाम की असेंगबा मिनुंगसी अदुतना मिखलदा माई पाकलगा मियाम की थवल तौजगे खजब एनपीपी नि हाइकी पार्टी असेगी लुचिंगबा सिंगना मतम चुप्पदा अहिंसा नीति द वोट खोमनबा पाउताक पीबी हाइकी एनपीपी की वाखलोल असिदा चपचाना थाजबा थमजरगा वांगखेम एसी असी अमुक्तंग अवोनबा पुरकनबा महाक लेंगा की थबक फाउब थादोकलगा मिखल थेंगनगी हाइना मिरेप फिरेब लौखिबनी मियामना नुंगसीबियु हाइबा वाहै असिदगी हेनबा अतै वोट खोमनबा मचाक महाकिदी लेजदे हाइबा वाफम सु जीवनना थमकी अखोई सरांपाट हरिबो लमदम से लेबी क्लब लोकल क्लब सिंग लोइना आई वर्कर सिंग भागु संगबा आई थिंगजरो मरमदि आई सु मोगी हाउ कियाम सिपाइती भोट लौगदरुनी केंद्र जी मफम खुदिमुक्ति की ऐसे भोट लौगदरुनी अदुना मानंग अमकसु भोट लौजसनो आइने मियाम प्रजा मरोइना वांखे केंद्र प्रजा सिंग हाइजरिगदी असुंब गल कल्चर सलिबा कैंडिडेट सिंगना अखोई बाय फोर्स इलेक्शन तौलंगी अपाब लेरिबसिगी मायोक्ता शांति ओइना आइबु आइना पामजरिबा वांखे केंद्र डेवलपमेंट मरोइना सोथरिबा एजुकेशन सेक्टर दा लौ सिंगबुगी मरोइना यूथ सिंगी एंटी ड्रग कैंपेन सिंगबा अखोई नहा सिंगु आइना मरोइना संकनिंगबा वखलोल असिदा मपुंग ओइना मियाम प्रजा इमा इबेल सिंगना आइबु नुसिबियो आइगिदी याम शांति दा पीसफुली इलेक्शन तौरगा मयाम नुसिबिगी महिदुना आइबु एमएलए ओरकांदा आइना पाजरिबा डेवलपमेंट असिदा खुमांग चौक्सन्ना मणिपुर की मनुंगदा अखोई वांखें केंद्र जी आमना अफब केंद्र मो हेनिंगबुदिंदा इलेक्शन तौचरपनी मतांग से अतेन ब्रेक अमलो मिनसी करिगुम्बा दोम युमदा लैबा अनाबसिंगी हिदा कापा ड्रेसिंग तौबा ब्लड सैंपल लौबा राइस ट्यूब हापा कैथेटराइजेशन हापा एनेमा तौबिनबा एक्सपीरियंस लैरबा नर्स अमदी डॉक्टर थीबदा अवाबा थेंगनबिरबदी वाबिरगनु मेडलेन होम नर्सिंग केयर सर्विस मणिपुरना पुंग कुनमरी चुकना अदोमगी युमदा लातुना हिदा कापा इंजेक्शन पीबा ड्रेसिंग तौबा फीडिंग ट्यूब हापा कैथेटर हापा अमदी मखल किया के अनाबसिंग एक्सपीरियंस लैरबा डॉक्टर अमदी नर्सिंग तुना मतंग पांगजरी अकुपा मरोल गिदमक मेडिलेन की हेल्पलाइन नंबर 9205987988 अमुकसु 9205987988 ता कॉल तौना तानबियु नत्रगा गूगल प्ले स्टोर दगी मेडिलेन ऐप डाउनलोड तौना बुकिंग तौबी ब्रेक की मतुंग मखाता पाउ पिजरी मणिपुर दा पांगथोकदौरिबा 12 सुबा असेंबली मिखल असिदा एंड्रो एसी अदगी बीजेपी की मिरेप ओरिबा थौनाउजम श्याम कुमार बु सौगतपा हुइकप अमदी अंगथागी इमा इबेल अमदी अहल लमन सिंह नंगसी श्याम कुमार दा मतेंग पांखरे लोइनना लाक्लिबा इमा इबेल अहल लमन सिंह अमसुंग श्याम कुमार की वर्कर सिंगा मिफम अमसु पांगथोखरे हाइदी Ekoi tanda sila ekoi pigi ni ayuna ngambo kau ni apa? Hari ni tanda sila hari ni kaya kaya ekoi ni boleh hari sudah sini lagi dalam modi sila ekoi. Lau sing uba amadi manama sing thabada nonggi ising khakta ngaiduna laiba yaraktaba amadi missing heng lagliba asigi chaba konanaba पोथो पुथोकपदा चांग नाइने इसिंग पीबा मथौ ताबा मरमना लोकताक लिफ्ट इरिगेशन LLI पम हाउस तगी नाचौ पांथोंग फावरगा तौबुल खोइजुमान ख्वाइसिफाई फाउदना इसिंग पुरीबा कैनल सेमजनख्रे IFCD की मखादा वर्कर रिसोर्सेस डिपार्टमेंट मणिपुर की मखादा योट नुंग अमदी सीमेंट सिजनदुना कैनल असि यामना सेक्सिना सेमगलकलगा थमदुना लबुकता इसिंग पीनबा थौरांग लेंगाकना पाइखतली ममांग द कैनल की नागयेत लैबा वाल ओइबना खुदोंग चादबा कया थेंगनरंबा अदु ngасidi पाइखतलकदौरिबा थबक असिना लौ उबदा अचौबा अहोंबा अमा पुरकपा ngamlagani हाइरी IGAR की मखादा असम राइफल्स की ज्वालामुखी बटालियन की कांगबुना सपरमैना पुलिस स्टेशन की मनुंग चनबा बॉयकॉट
Khonku Naga Village da NSCN IM gi lotfam ama thugairaga loop asigi cater ahum khusu khulaiga konana fari pharabasing adudi Marikinang abonmai chahi yangkai apokpa laikhidraba kuicham denang abonmai Maithong Liangmai chahi yangkai apokpa laikhidraba chamhotpang malangmai amadi Siraibau malangmang chahi kuntaret apokpa khanghai huisanang ni Makoi ahumak Lanka Village Kangpokpi District tagini makoi digi kapa yariba nongmai maru ahum yauba magazine ga konaba 7.65 ki pistol ama maru Taramato yauba countryman shotgun ama countryman hunting gun ama loinana extortion slip kuntra taret funky makoi ahumak ngarang nungtil mari leinaba Saparmaina police station da sinakre hari Pearlvine International Digital Bank Manipur mix team na Ilangbam Ongbi Rezina na kidney transplant tauraba matungda nahongnana masa khudong thiningai oirakpadagi makhatana layeng bada imung manungi sentumgi fibam hainingai leitana awaba mayokna bagi pau tabadagi mix team na Nambol Mongjing Laikai Students Union Club and Library gi kuthangda Ilangbam Ongbi Rezina Laifam Maibam Chingmang Nambol da lupa lising manga kusinakre Haukiba January gi tang kuntareta masagi anaba amadagi laikhidraba Thobal athopamdagi BDF personnel asem Rajenda ngarang Thobal SP Jogesh Chandra Haubizam gi meeting makada BDF Welfare Association Thobal District ki Thomi Singh amasung DSQ Thobal gi Reserve Officer Inspector Kasham Prem Kumar Mangang amadi Cashier PS Hemba Singh ga punna kusamna duna Laikhidrabagi mayumda chatuna mahaki loina bida lupa lak anigi mateng kusin nakre. Ngarangi sel gi tengbang kusin na bagi thauram aduda laikhidrabagi loina bina mahaki machanupada mapagi mahuda thabak hapi naba Manipur Sarkar amasung Police Department gi makok thongba singda pungning singsilaki hairi. Matang sa aten break amaguslong minasi. Karigumba dom yumda laiba anabasinggi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ke anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi Break imatung na taramna okchabagaloy na makataba pau pizari. Candidate amagi election meeting da wangang luba booth level officer BLO ama thabaktegi suspend tawkre. Wangkem AC da candidate oriba amagi public meeting ama da wangang lubagi video clip ama mamang thagi kuntrama toida upload tawrokpadagi returning officer na yengsilaba matung da AC asigi 32/10 gi booth level officer BLO oriba Tangjeng Ningthau High School gi graduate teacher ama election gi model code of conduct thugaibagi damak service tagi suspend tawkibani hari suspend tawkraba oza adugi maming di mutum shamo kawi thasigi tang anida thokiba Union Public Service Commission UPSC gi notification da mitai mayek na exam thaba yabigi option yaroktaba asi lamdam asigi mahiroi singidamak amasung tunglamchat ki laibak thibani amasung thawong asi thamoi sokna nungnang ba fawba amadi taraina low dabaga loinana athuba matamda mari leinaba Manipur lengakna hariba exam asi thaba nangnaba sembiu haina mitai irol iek loisinlon apunlo milal kang Laipaki General Secretary Hurem Loikhomba Maitai na Thadorba Cherola Manahari English Singani Taruktagi Ahanba Tangkaktagi Mitai Mayek na Mahi Masing Tamba Haurakibani Ngasidi MA gi ahum suba semester gi exam tawgadawre amadi punna chahi tara taruk suraklaba fawbada iramdam asida leiriba university singda Mitai Mayek ki oiba textbook matam chana fanghandaba asi tungi khunai singi
yumbi oirakadoriba mahairoi singda chauna awaba chaitheng mayoknagani maram asina lamdam asida leiriba Manipur University of Culture, Dhanamanjuri University, Bir Tikendrajit University singi pukning singsili mahiroi singda mitai mayeki oiba textbook fanghandaba lairik singdagi BA amasung MA gi changyeng laubada mitai mayekta onthoktriba lairik singdagi wahang hangbidana basu hairi karigumba masigi ona taina bada laklabadi milalna tumina khak laithokloi amasung lauriba exam adu thingjingani haina chirol aduna makhatari Syria gi awang nongchupta US na chatharakiba counter terrorism raid amada IS ki Chief Abu Abraham al-Hasimi al-Qwarisi sikre akanba mawongda nongmai kapna baga loinana mahakna tuna leidiba mafam adu US ki special forcing na koisinduna thamkraba matungda Abu Abraham al-Hasimi al-Qwarisi ana masa mathanda bom pokhai handuna mahak amasung mahaki imung manunggi miyoi sing yauna sijakibani hari Thaudogasiga mari lainana US ki President Joe Biden na US na chathaba achauba rate abada achauba lalhauba ama hatpa ngamkre haina phongdoki mahakna makhatana haiki Abu Abraham al-Hasimi al-Qwarisi asi mahakna taukiba maral sing adugi justice mayokna bagi mahuta masa siba phare khanduna masa matomta bom pokhai handuna imungi miyoi singa punna siminakre Thaudogasi Syria amadi Turkey gi border town Atmati manakta leiba mathol ahumgi residential building amada thokibani Englishing ani tarama panda hanagi ISIS chief Abu Bakr al-Baghdadi hatkiba operation adugi matungda ngarangi raid asina US na Syria da chathagiba khwaidagi chawba raid ama oiri loinana US force singi thaudok aduda aso aman amata yahogde hairi Aroibada maruiba pau amukana Lakadoriba Taranitoi Suba Manipur Assembly election gidamak Indian National Congress ki election manifesto lisingani kunitoi ngasi Imphal gi BT Road taleba Congress bawanda release tawkre Mirep Singh na February 13 pangtokadaba ahanba tangkaki Manipur Assembly Mikhalgi Mirep che makata na pisin nagre. March ahum da pangtokadaba Taranitoi Suba Manipur Assembly Mikhalgi ani suba tangkaki oina Thawal amasung Kaching District anigi election notification thokre. Amadi awang nongpok lamdamda nong churi ingbagi chang hengalatli Weather Department na fibam asi lakadoriba numit kharani asida adumak makata na mayok na kigani hairi Matang sa Pony TV na pizaba numidangi Manipuri Paulo Izare yengbidi bapumdamakpu amukana krumzari